Assalamu alaikum wa rahmatullahi wa barakatuh. Nungsiraba isilinausing salliba tha ase Sha'ban gi yamna matik magul layraba tha aduni. Matik magul layraba Sha'ban gi tha ase ngasiga paraga numit nipan ni haujinkre. Ramazan gi matik magul layraba tha ado yaurakadaba supnatangi numit kunga nithoini khaktangaire. Ramazan gi tha ase akhoi khudimangna yamna harauna be sabarigi satta ngainaribani taramna okna bagidamakta. Taubatabu Ramazan gi tha ase yauraktingaida yamna matik magul wangba ahing amasu layri. Hairiba ahing adusu aikoina lakpa ngainai. Hairiba ahing adudi Shabe Barat haina aikoina khangnariba aduni. Maramde hairiba ahing ase yamna matik magul wangi. Hairiba ahing ase Allah tabaraka ta'ala na masing thingamdraba gunagar kaya gi gunakok thokpi. Hairiba ahing ase fazilat wangba barkat layba ahing ni. Hairiba ahing ase da aikoi gi gunakok pinaba Allah da haija hubonga thoktai. Sira baisina nausing hairiba ahing asida roza so himnai to ahing ase karamba numitta tabage 2026 ki karamba thada karamba tarikta tabage amasung musalman khudimaki mathakta tangai fadaba mani hairiba ahing asida kari ibadat tawgani karamna lengani roza hengadra heloidra haibna chingba khangba se musalman khudimaki mathakta tangai fadrabani aduna video asida koi khudimma khangnasi Siraba marupsing 2026 ki Shabe Barat asi February ki tarik ahum leba bokpa numit ki marbib ki hek azal lau khibadagi na fajar matam phawbasi Shabe Barat ki ahingni aduna maram oiraga hairiba ahing asida isa na ngamliba makayum da ibadat tawfum toi nafal ibadat nafal namaz Quran tilawat tasbih chingba dikar wa adkar na chingba tawfum toi Allah ki Nabi Karim sallallahu alaihi wasallam na hibirami nasagi na yum sing ado qabristan qabr sim ganu haina Isagi yum sing bo kabar sim ganu hairiba asigi matlab asi yum da ibadat tawganu kabar da tawba yadabagum hairibra hairiba asigi matlab te nakhoi gi nayum sing ado kabar da ibadat tawdaba adumna nayum adu da ibadat tawdana laiganu thamganu haibani nayum sing adu da nafal ibadat sing ado taw haibani aduna aikoina ngamjaba mawongda aikoi gi yum sing da isa isagi yum sing da ahing ase ibadat tawnaba khona famthoi Sha'ban gi tha asida roza kaya hingani haibado amu khangminasi Sha'ban masa pumba Ramazan numit umni wadingai natragana Ramazan numit mari ni wadingai mamangda roza hinbai ai Allah ki Nabi Karim sallallahu alaihi wasallam so Sha'ban gi tha asida roza yang hilami sahaba sing nahirami aikoina oi Allah ki Nabi ase Sha'ban gi tha asida roza suklep depta bela hilami aikoina khalami Allah ki Nabi ase Sha'ban gi nong fawba roza thaduk la roidra haina maramde Allah ki Nabi continuously roza ase itatatana hilami aduna aikoina ngamjaba mawongda roza hinba yai Sha'ban gi tha asida Shabe Barat ki numitta khak roza hingadabani haibadi laite Shabe Barat ki numitta roza hilabasu akaibadi laite Sha'ban gi tara manga da hilasu mamang da hilasu matung da hilasu numit ni hilasu nongma hilasu kaide adum yai isana ngamjaba mawongda nafli roza makai hinba yai Mayam gi mafamda roza gi matang da suwafam khara thamjare aikoina khangadabadi Sha'ban gi tha ase yamna matik magul wangi hairiba tha asida yauriba Shabe Barat ki ahing ase su matik magul wangi aduna matik magul lairaba Allah gi tha ase yauraktringaida Ramazan gi tayari ta hosi Sha'ban gi tha asida ibadat tawbu hengat hauseba hana mamang da aikoina ibadat khara torambado Sha'ban gi tha asida hinna ta huna bhona si maramdi Ramazan gi tha da adat oinana bagidamakta karigumba aikoina yumda function nama leiba taragadi hairiba function adugi numit ado yauraktrigai mamangdagi mangjauna aikoina tayari tawba hawi sem saba hawi mawong asigumna Ramazan gi mating magul lairaba tha ase yauraktrigai mamangda Ramazan gi aikoina tayari tawfam thoi Rajab ki tha haukhre Rajab ki tha si marumaka khunbagi matamni aduga Sha'ban gi tha sidana ising chaibiba amasung Ramazan gi tha sidana mahi chaba Aluna Allah tabaraka ta'ala na koina koibu pansi pina biduna ngasi fawba Rajab ki tha sulan thokre Sha'ban ki tha yausalagle Ramazan ki tha adu huba koi kodima pansi pina biraga Allah gi matik magul lairaba ibadat kaya amasung Allah ni ya nabo hona ngambag pangal thonga pina biboisanu wa akhiru da'wana alhamdulillah rabbil alamin